Hayeng dagi phamba hougaduriba taraganithoi suba Manipur Legislative Assembly gi taruk suba Meepham asida Houjik Thokliba Irang Asina Sokhallaba Singi law ama Sembiyu haina MPCC gi Working President Kh Devbrata na paumi singna fongdokre wafam asi ngasi India block Manipur na sinduna moirang phairembam laikai mantopta Manipur gi oina ahanba pangtokpa IDPs Rehabilitation Rally da mahakna fongdokibane rally aduda MPCC gi Working President Kh Devbrata na hai Houjik lanjilaktuna relief camp ta leiriba IDPs sing ase kanagi makhada leiribano haiba fawba khangdaba yawnari maramaduna IDPs sing ase gi wakat ama thangat ke hairabadi kanada thangat kani khangdaduna leiba yawnari maramaduna district amagi manungda IDPs ki wakat thangatfam office ama lingduna thamba tangai fadei aduga laingak asina relief camp ta leiriba IDPs sing gi lantum ngakpa ngamdaba sri laibak thibane Numit karani gi mamangda Turachanpur da leiba maite gi yum ama bom tawduna thugai kibagi video footage ama thagalakpa thengnare maduda mafam adugi DC ama DSP na kari thabak thorang paikhatlabage baramaduna IDP sing asigi khalaga India block Manipur da yauriba political party singna kubna khanaraba matungda IDP sing asigi mangkhraba lantum punsi singi compensation pinaba tonganbo office ama hangduna thamnabagi wakadama lengak asida lankhatlagani haina mahana makataki Honorable Chief Minister, Honorable Prime Minister, Unagi Haibisi, Praman Pandri, Chief Minister Haibani, Praman Sikar Mine Legate Habita, Prime Minister Office Tagi, Matik Chabama, appointment Lona Gibagi, Unagi Bagi, Memo Topolate, Chief Minister Gi, Office Tagisu, Asum Wakums in Kanave, Haina Chimba, Prime Minister Harekadova, Tatra Masuzalaba, Katana Sida, Prime Minister Amana Haga, the Wakums in the dog, other Chief Minister, Tamuda Chief Minister, Tambang and Ragadi, Unaga Pramanji. Unakarasu, Navi Mai Chadi, Habitat, Navi Maram Lake Habitat, Chief Minister, Prime Minister, Autobakan, and I saw them. Hiram, Sing Makum, she Katani, when a Palagalay. Adunani, when the egg on the same day, Prime Minister, my own way, Yaro, and the egg on the same day, the singer agent. I took it demand and